Arambai Tengol gi thomi sing Phagaba thawong chatharakliba si khudakta lepiyu Icha sing Phagaba Oiragadi mama Oibi Eikhoi shu Phabiro haina lamdam masigi maira paibi sing na phongdorakli hira masiga mari lenana lamdam masigi tongan ba maikai degi lakpa maira paibi ima kayana saruk yaduna Manipur Press Club ki Kaubru Hall da ngasi pangthokiba paugi mifam amada kaithelakpam kege shana kaubi maira paibi aman hai kumjali singani ga kunga humdoigi me ahumdagi haurakhiba irang asida kuki khutlai paiba singna micham yamgi yum mai tharakpa amadi mihat mi puncha tharakpa sing state amadi central force na Lakshan bangamlaktabadagi Arambai Tengol AT gi Icha singna Eikhoi gi thawai kalakibane makhoi leiramdrabadi Eikhoi safana amadi hingna leiramgani haiba thajate Arambai Tengol lasi lining laishon amadi inat yokhanaba leijaba lup amane phibam na matamna yadabadagi khulai pairubane haujikte makhoi khulai paiban nate lengaka yanaba amagi makhada Arambai Tengol na pairamba khulai sing lengakta sinakibane amadi Arambai Tengol gi Tengoloi sing phaba punba Chathadaba haina governor ga yanakiba si leina Arambai Tengol gi Tengoloi sing phaba punbagi thabak chatharakliba si mama Oibi sing na pende AT gi thomi sing phaba gi thawong makhata na chathabigano hauze fajiliba AT gi thomi sing asisu condition amata yaudana khudakta thadokpirau karigumba AT gi isa sing ase makhata na phagadaba oirabade mama Oibi sing su yauna phabiu haina mahangna makhata khi Ayuk nungtin nungdang tumdagai leira akanda isa singsiga tawraga khunga akanda mai jakta yung khara leijahuri si isa singji gi mapandagi leijabani ado hauji isa singsida maran sijalaga sarkarna sugumba mahak leitana amamu pha amamu pukhat lokhat tawragadi mama akoi yengbada leibada khangbada ngamoi aduduna isa singje pha dabu oiragadi lamdagi laiba maira paibi sing punamaksu loinamak phabiyu mama akoisu yauna icha singgi matung injarage haiba wafam ase aina media gi thongda sarkar gi maigeida nolokna haijari kari maramgino icha singsibu koigi makoda maran sijalaga phariba mathang phagalaiba se yamna nungaijate aduga icha singse tasena hana kainoina khulaina parambanate lining laishonda tasena haragadi akoi Manipuri damakta inat kanbagida icha singje hana lining laishon gi damakta thoksarakpa icha ngaktani aduga achagi May gi 2023 gi akoi kaino kuki lanpham asida icha singse maram khangdana makhoida damna khoirang khusaunaba nungaitaba amadagi icha singje tasena Arambai oina thokjagibani tasena makhoida phariba se yam nungaijade Maram pidana NIA na fazin khiba tangkham awang leikaidagi kangjam samananda pung kunmari gi manungda thadorakadabane miyamgi ne haiduna sem khiba lengak asi khulngak pasing fanabagi ra haina tangkham awang leikai youth club TAYC gi executive member tonjam somorjin phongdorakli ngarang ayuk pung ahum adwaida tangkham awang leikai da leiba masagi chahini fuma thoi suraba kangjam samananda gi mayumda chamaga supna mapan suba CRPF Hangang Police Station amadi NIA gi apunba team ama laklaga maram amata piramdana kangjam samananda faraga pukibaga mari leinana Manipur Press Club ki Kaublu Hall da pangthokpa paugi mifam amada wafam asi phongdokibane mahangna makhata na high security force na phaduna pukiba samananda haujik mafam kadai da leiribagi amadi matau karamna thamlibagi haiba khangbangamdre mahak NIA na phakibane haiba sing asigi ayuk pauche singdagi khangbangamkibane pau aduda Manipur da thokliba irang asiga mari leinana mioi khara phagat le haina Manipur police na thadurakpa cherola mada samananda gi ming yauramba thengnakhi micham ama maram pidana fajin khraga yumpham yaudaba maral kaya sizilakliba si laibak thibane miyamna khutta khutlai paiduna khulnga khibadu security force na masagi mathau ningthina tauraktabadagi miyamgi punsi amadi lanthum kanjana balaukiba firepne amaromda matamaduda miyamna sizinaramba khutlai singadu miyam khangna lengakta sinakhrabane masigi sumathakta lengakna miyamda pikiba thajabagi ona tainabada thabak tauраklabadi miyamna akiba leitana mayoknagane lamhen to henba cookie singi mathakta lamdam asida lo leiri haiba utpangamdraga miyamgi punsi kannaba khulngak luba sing maram pidana farakliba silaibak thibane miyamgi yaifanabagi damakni khanna semkhiba lengak asi khulngak pa sing fagatnaba semkhibaga pangkhak oirakle maram pidana fajin khriba kangjam samananda pung kunmari gi manungda thadoraktrabadi miyamna democratic oiba khongjang kaya changsinaba sem saduna leire hainasu mahangna makhatana phongdokhi awang mai da village protection force ko egena
adagi arambai tenggol unit po egera arambai tenggol gi unit lusim puren koi inau korong mamgi lamjing makhada government da matam chana koi PR leringe da governor da sinagra banema and arms looting wergusu numai loba porsu numai lakhu porsu mukoina irrigation tolbo pose masi lakhi bo to already government gi lotion da Impal is district ki SP da Phabiro west ki Phabiro administration paise de ba SP khudi mu ta Phabiro mai magi elaka ki lenba village volunteer sing je maite furku ne maximum high sing je akoi withdraw to sinagra bane madu gi akoi da evidence akoi na sinagi bo akoi de evidence laiba However, 2023 make it down the top of the Togotagi, Nasi Kun Natana, Equina, Belentia, periphery area, the Napoli, Nasi, Manipur Prasa, Santi, and Himonato, Nasi, Land Yoroshu Latineda, Equigi, IDP Hanselabra, Hanzende, Siki Takak said that Land the Tawaii, Ma, Kunaka the Tawaii, Hina, Tindina, and I and a Magi Kiss, my Amma Panzala Tobuze, Massimo Tobigano. Paugi mifam aduda fazin kriba kangjam samanandagi apokpi kangjam ibe yaiman hai ngasidagi tha taruk romgi mamangda NIA na kaurakuna makhoigi oiba wahang pauhang tawduna thadoraklaba tungda ngarang amuk na hongna na fazin kriba amadi mafam khangdana thamliba si pende NIA na laknaba kauraklam labasu mama amoina NIA gi manakta buduna adumak chalamgadabane pumnamak asigi ona tainabada fazin kraba samanandagi maramda hengang police station gi personnel singna fauba khangde haina khumlakpa khangnatana mahaki mathakta yumpham yaudaba maral kaya sirakliba si mama amoina yabangamloi athubada mahaki macha amadi fazin kriba khulngakpa khudingmak aswengam yaudana thadorakadabani haina su mahangna makhatana mari leinaba singi pungning chingchilakli Oina imaleba kanabidam chongtok isang atani makhoin sumba dum aina waba madamda isilinaw kanaba ima kanaba isan kanaba inaw kanaba na hona dala leiba mayamdu ngasi madamda wagi mayamdo tira ga no gi marani pisat sum phara gadi akoi kitang injare sati lena no hingna paina sura no khali ba khojibu sati amu hanjan lagi mahta amu ina mai sakse pi daga orgadi akoi kamani hingam do no ngasi dan ka pa asu ugina ka pa asu kanam tan ngasi lan ya thokra bane chatra bane ai magi si ba yada bane na hingna na bai ni sam ya thok chu no na chatra bane ba masida sumai sum tauragadi kamai na ko hingam ngani adar sarkarna ya gomena Manipur gomena sigu poche kitang phadabiraga tobidana ba akoi mama maya karaptagi aina amon na tobiganu phagi pachajing gisu kaisu amada tobidana phu pachaibe tobidana amu nong nei chajing ji thuna thadok pi o haiduna ai lairiba sarkar gi amadi NI mai kedagi aina mama moina ai nunu kai khumna ko loina na aina hajai Arambai Tengol gi thomi manga phajin ki badu yaning da bafongdok tuna Kaksing district ki manung chana leiba Sekmaijin gi Ningol Khongda Sekmaijin apun bamaira paibi gi imaibel singna wakat mi pham krai wakat khongjang aduda sarukya ki bi Ningol Khong maira paibi gi secretary mayeng bam thoibin hai kumjali singani ga kungumdo gi me ahum da gi thokli ba irang asida maite gi yum amadi lanthum kaya amanga ta thokli ba si security force singna ningthina ngak selam labadi thoklam da bashu yai lengang na miyam ngak senba ngamlakta badagi Arambai Tengol amadi ngak pai cha singna kuki singa tainana leiriba chingkhong chingya singak senduna lakhibane adubulamda masigi miyam tangdu leitana leina balamda masigi governor na khun ngak pada sizna ba khutlai sing pikhala u haiba akanba yathangi matungina khulai sing pikhat khrabane adubu haujikta amok maram chadana phaba punba tawrakliba simama Oibi singna yaningde thawong asina lamda masigi tangdu leitaba purakpagi mahuta hena mai chaglaknabagi machak amo ohellei maramaduna fajin ki Arambai Tengol sing condition amata yaudana thadorakadabane haina mahangna makhata ki isa singna hanagi punsida tangdu laitana social worker oina makoina halaining lai chonda pungding changna akogi ipurpu kanna bo hona dana asong santi leina leiraba matamsida khangau isa singu phajanba punjinba tawrakpase mama akoina yaningde masigi thawong sidi kaima makhata na kaima chatharakpa tagadi mama akoina lena lai thak lai thoi masi santi purang na ba seng na haya gadi masi ki thawong je santi purang na bagi thawong nate he na mai sak na bagi mai chu bani haina koi imai be mama Oibi koi na lawi aduna ngasi mama Oibi koi na witness ora kanda chaka gi mapam da governor gi mapam da koi na sinagi ba kulai sing koi sakini aduna isa sing condition amatta yaudana thadok pirao Arambai isa sing khaba yaroi haiba wapam se si bityagi thong da thamjari